Taratruk Suba, the Great June Uprising Unity Day Thorum Kekrupata Pang Thokre. Kurumjari, ISTB Pauming Tabiri Sing Taram Nokjari, Marubapau, Shandon Pizari. Listing Ani Amagi, Zungitang Taraga Marida, Thailand Yakonung Bangkok, Tabara Sakana, says Payato Naduna, Santigi Wari, Shanariba, NSN Ayamga, Sahitong Nabada, says Payasi, Akanabangam Kai Tamdaba, without territorial limit, Hyper Warol, Yorpati, listen Ani Amagi Zungitang Taraga Nipanda, Miam, the Manipur, Gingam Kai Kai, Yarway, Haina. Namin adu da sanction kiba kongjang amadi makha tarak pa kongjang singda atau wathobi taraga nipan Manipur gi damakta thawai kat kiba numit adu buning singduna leptana sahi khudingi pangthok tuna lakpagum ngase su yusiam amadi amukono singduna atau wathobi taraga nipan di aru bayata pham oi kiba ke grupata taratruk suba the Great June Uprising Unity Day ge thoram asi ayuk angan badagi pangthoki Laikitraba miyu taraga nipan ning sing khubamda observation committee gi thopu singna singduna lamdam asida lairiba tongan lup sing Laikitraba sing imung manung miyu sing amadi lamdam asida khundamina miyu kalup kaya political party gi miyu amadi miyam gi hit singna laisu katna ikai khumna ba utki Atau batu bising ima pam dah ikat lekat tambaga luina ke krupata miyam gi ubami pam masu pangthoki thoromadu da tongan ba civil society organization kaya gi lusing bising saruyaki thorong mari leidana UCM gi president su odiba observation committee gi vice chairman Elangbam Johnson na phongthoki bada ngasimak Manipur gi pun bagi saktam tambangamdri India government amadi NSN IM ani gi peace talk asina Manipur gi saruk khara asokpa oirak loi haibangamba mi leirabadi Thokpir maduda debate taunasi Manipur miyamna Manipur gi apulmada hiram amatada compromise tawroi haibadagi chathariba peace talk lotion mangamdana leiribani India government na kalum amada tongshili haibasi taunaki ba framework agreement na sakhini Rajniti wala singna matam lenba maongda thabak chatharamba amadi Manipur government na matam sana lebaki khanba thabak tawrum dabana ngasi awawa nanglibani mana makatana India government na Manipur gi saktam soknanaba thabak lokhalakpada lising ani amada thokiba thodok adugumba thokloi haibangamde amadi Manipur thugaina na bohnarakpa khongthang sing mekup nahom singna leibu mathau tari haiki Aikoi leibaki oina su hojikse yamna akoi maru oiraba akoi gi pumpham asida akoi punna lebinaba nungsinadabagi wakhalon adagi nungsinadabagi rajniti sigumba singa se akoi thadok inarakanda akoi gi apunbagi saktam ase akoi kananaba honna minabaduna akoi gi apunbagi Kwaidigi phaba lambi du tungi lambi du oigane na khalle aduna akoi masel nungsinadaba akoi masel marakta akoi singsep thaba adugumba mayam sigi adugumba khodong chaba pibodu lamdam sida leibe koina madu indabida apunba haibasina amat Manipur amat oiba haiba kolon sina akoi mangjin tharakanda akoi changsin minasi ngasigi numedase punna akoi Manipur da khunda nereba furu khudima imaleba ki damakta yamna maru oiba numit amani haireba punna saruk yaminasi masung Manipur miyam humna akoi ngasigi numedase ki damakta su hakna yape paujalo du pijere Amukogi president su odiba observation committee ki chairman PS Devan Sharma na phongdoki bada India ki policy da Manipur kanba yaude Bharat Sarkar da Manipur gi saktam sohalaktana na ba hanjan khangan kharba phawba da ngasi phawba Manipur thugai na ba honaba loidri Lisingani amada thokiba miyam gi ihau kalup amatagi mayokta haukiba ihau nate India government na laukiba phirep ki mayokta haukiba ihau ni India na masagi lengak leitringai da Manipur marumdom takchadana government leram labani ngasidi Manipur na India da pullaba matungda chaning tana hingba phangdri
Manipur kan bahayabasi Maitai Jati khaktana hotnaba yaroi khundaminirba jati khudimak amato oiba wakhalonda ngakminaba mathau tai haiki Manipur leibiba government yaubiba oiba yai police te yaubiba oiba yai sinmi oiba yai lomi oiba yai ekoi mayam singina Manipur kannabagi damakta amato oina ekoi lepminaraganda Manipur kan bangangani Manipur nunga yai phobangangani adu ngasidi ekoi hojik chathariba shanti gi wari framework agreement ki wafam masida Manipur ki hana lejaramba ekoi gi unity integrity do madu ngak nanabagi agenda yarakani habise ekoi na thajaba ngamjade maram asina ekoi ngasi miyam sing ekoi punsin dabe yaroi ekoi miyam tasil laganda amana amagi awat apa adugi aho arak miyam sing menaraganda ekoi Manipur kananaba chingtam gi leibiriba Purup Kanglup Kudimangna Amatoina ekoi ngasi hariba Jun taraga nipan taraga tarulak shuba adum laba Manipur gi wana the Great June Uprising Unity Day hariba thoramche hariba numit asida ekoi pumnamangna wasak lawmin asi habisi Manipur miyamda amuka hana thamjari Numinas Gamari Lenana Rims Amadi Zenims Nasinduna Kakrupata Blood Donation Camp Amasu Pangthokre Doctor Amadi Nurse Kayana Asoba Thodang Loduna Pangthokliba Blood Donation Camp Aduda Police Personnel Yauna Miyoi Kayana Idan Tawki Sana Janmasthan Club ke Sam Thongna World Environment Day gi palan amadi ngasi The Great June Uprising Unity Day thoronggamari leinana kesapan masindagi kesam thong phawgi marakki lambi gi mayai de leiba median sing sengdok payauna u thabagi thorom chathakre Forest Department gi Chief Conservator Mahendra Pratap yauna Sana Janmasthan Club na konba lekai ohum gi miyam na u thaba amadi luna na thambagi thabak chathaki Club ki General Secretary Dr. Thiam Ranadhirna ngasi pangtholiba Juntara nipan gi numit palan asigamari lenana club amasina lu lam tu sengbagi thabak asi chathabani honglaliba amadi kaitharakliba ingasagi khal semdokpada u thaba amadi akoiba lu nana lehenba si yamna mathau tai miyamna u thabagi hainabi lebiduna isa isa gi akoibada u thabiu haiki tasengna hojik laiba global warming gi issue climate change gi issue adagi masina maram oidana khoida laiba pambe amadi sa singda laiba influence mayam se masiga loy loyna akoibagi fiamsu nungsin nungsa sengnaba amasung luna leinabagi damukta ngasigi environment ke mase koi Sana Janmasthan club na pangdok sabani Thasigi tangtarada Dimapur gi se mile gi phakiba driver James athuba matamda tek takaidana thadornaba All Manipur Road Transport Drivers and the Motor Workers Union appeal tawrukli Union Sigi General Secretary Maimum Anil Maitina thadorba cherolda All Tanker Driver James imung manungi leita lairana masibu puduna Hingzaba miyoni mahakpu phajin khiba asina imung manungda sobase theng pibada natana tanker driver singdasu aki ekhang phawhale kanagum lupna mahakpu phajin ba leirabasu athuba matamda thadok piru hiram asida mari lenaba authority na su athuba miyang chandrabadi khongjang kaya changsalakpa yai hari hoje pawgi marathana break amata lominas Irudio Coaching Institute, Kasampa Thotom Lekai behind Baigo Hotel. Admission opens for 5 months CBSE Foundation course for class 11 science. Timing 4:45 to 7:30 p.m. For details, please contact Office of the Irudio Coaching Institute, Kesampa Thotom Lekai behind Baigo Hotel. Contact number 8131025634. Saiji TMT bar se latest German technology season aduna state of art factory Guwahati na puthok chabani masigi bar se han basungdokpa private oibana kolin zade taken day mapangil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar Delicious cookies from Likla Bakery. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Ladies Fitness World, Keshambat Junction, Tidim Main Road. Ihan hanbo ina hangdok jaba nupi khaktagi oiba fitness center ni.
Fitness center asida aerobics, zumba amasung makhal khudingi bodybuilding equipment su thamjari. Adomna adomgi convenient oiba khudong chaba matam ama yenglaga sanaba lakpiyu. Kanagumana low income building plot rent lining by yoning balergadi adongi low income building itse sang pubirakuna laiba yon ba irai laina yagani loina na 2-wheeler 4-wheeler laiba yon ba khudong chabasu pijari with consulting lawyer. Please contact Landmark Real Estate Agent Nagamapal Rim Road, Imphal West, Manipur 705001 adjacent to Sapam X-ray. Break matungda makatapa pau pijari. Agriculture ki lomi yoiba awareness program ama Bisnupur district ki manung sanba tawbul da pangthokre thormadu da lomi singda dakar oiba maru marang sing suyan thoki agriculture department ki sponsor makada farmers club tawbul no sinduna pangthoki ba thormadu da onam kendra ki MLA su oiba Manipur Pollution Control Board ke chairman Laistram Radha Kishore, additional chief secretary agri Dr. Sohel Akhta, agriculture department ki director PS Rajendro amadi tawbul high school ki hana assistant teacher oramba yangyam thoiba singhana maroiba miyo sing ona sar yaki MLA Radha Kishore Farmers Club ta aseng balomi khaktamak yahondura mahi marang kaina puthokna ba thabak lokhalagani phongdoki Farmers Club ki members sing se tasengna ai farmer oire hena khalaba oire ba mi lifetime permanent farmer oiba mi khakta oigadaba atopa nungalaga pisela sarkadaba mi yawbigan tasengna field da nungan ba gini mi ta phawda ai field le jerege ai thabak sujerege ai pothok puthoge haiba mi do madugi club mai koi mi chama de gita da ba chani de gita da ba club adusu tabul da ani shamgane Kongba turet phungdalakpadagi khundrakpam kendra ki manung sanba khundrakpam abanglekai tangkham haraurok sambrai singkhu yumnam khunong singbagi yum lising anirom sing thumjinkhre Low pari lising ni purom amadinga pham kaya ising thumjin badagi amang ata kaya thokle hari ising sawas na maram oiduna Imphal cycle lambi chatok chasinda khudong cha da badagi Imphal cycle amadi Imphal pukhau dolai thabi lambi da chenba passenger gari sing kaibi lambi rom da oina chatnari yumnam khunong da sagol sem lukunjo ko bomioi amagi yum ising thumbadagi phaklang tangkhai amani khai khre hari hojik ori film amadi miyam gi awaba khudong cha da basing kendra gi MLA TS location na yangchan khre khongchat aduda mari lenaba official sing su saru yaki tangkhamdagi nga yokpa miyoi amana phongdorpada mahaki nga yokpa pukri kunthra hena ising thumjin khibadagi awaba kaya mayoknare mari lenaba singna mateng pangbiu hai MLA location ising saw asigi horopham oriba kongba turial gi maril da pal kaya thingaliba si tengthokna bhonabada miyam na mateng pangbiu hai ki aidi khanmu khalorne masi water body onthoga hena ecotourism ne chakhona phanenga khalorabne khoi lampelo konse edum chai guding lau ubiswe de ne si taw pungtaw dol thamani hadi le kale matole karak jatu bamu kaim po thabja da adu di sarkana policy da unda khoina hana mamangda khoigi mamangi level matu gon elben 12 ta khoina san chepe ba thar khon tawje bido ayu khan center de che mi ge lak tan khon center tim lak chamina da men taw reba adu soina taw re kani khale Kasturba Gandhi Balika Vidyalaya Sikhong Sekmai Amadi Yaripur ki tongan moza lobi ki thabak taran ma thawong kya sathare reject tokriba miyoi kya bungarang dagi sathaba haukiba interview da lona saruk yaramba yauri haina ngasi Manipur Press Club ta pangthokpa permission ga unabada rejected list ta yauna candidate Premanandana phongdokre khangna sanaba yenglaga thabak lobi ki chanabi chathari basida mari lenaba singnami yeng changbiu haiki rejected list yaubi greba khara notification atop amata thoktana makoina interview se face tawreba adu masi mataw karamna tawuno ade information su leite adu tadi manung sida karigum khara leirabra aduga taseng akoi gi sida piriba ai samak de huji su eligible oi aduga magi sida piriba norms and criteria sidi akoi subject kin natte aduga makoina paliba piriba rules se 2011 gini adubu Tabakasi Megi Tang Kunmari, Salibas, a year Megi Tang Kunmari, the Tokiba job notification, Oibana 2014 gi Gazette the Tokiba rules and regulations as it's an upon to ever. Let us Jasami the Giti Pamuk Chalabamatunga, Mizoram Takikaba National Highway number 2 was Manipur Sakana Saiki Agimang the Samzin Bidana Lakpana Lambi the Salibamius in the Kudong Sadabaka Mayoknare. India government Manipur labi thong semgal hanaba lupa ko lising anirom kaithok le haina lakthoklam le haina harau phongdok tuna leiragasu
matam mamada national highway number 150 kauramba hujikna national highway number 2 kauraba jesamidagi tipai yawulambigi kilometer 100 rom sarkar miyeng changdabdagi national highway asida sizinriba kunjasin awaba mayonari national highway asigi susanpur dagi kilometer chamaga maifu mangaram chatlaga leiba tipai yawgadaba kilometer 100 wat ingada BRT na lambi semnam laga makadi phal leiti hadana tokre lemhoriba lambi matek asi so lisingwal samaphan maifu mangada back topping tokibdagi ngasi phaw makha tawa miyeng yengbidri hiram asigi matang da parbung ADC member lanmang pui phimate na phongdropada lambi phatabana maram orga fragile parbung sapui kon na chingba khulsing da lapoi lisi sing yaingang sumjit na chingba pothok marang kaina pothok labasu silchar gi mioi na pamba sumjit na tana atai di kethen na pubu ngamde sumjit ti silchar gi mioi kya na masana leib laksai matam mamad sipi kham phawa bus sat ingai de miyam da awaba kaya leram de jikti diai tata sing the passenger oina chatna bana miyam wabna kham thengde haiki 1969 October da say National Highway 150 aina is a semi to Aizol via Tipaimuk aina Sabah ho bane black topping say 1975 kumbada a Tipaimuk Sipui kon phaw ba loi re aduda basu MSRTC basu ajana chin bane nongmada chatlaga zoraga amuk mathang numita amuk hanba adumaina passenger so phajana chen bane adubu 1985 kum sahida BRTF se loina thokre kanana su repair to bidre garis lambi se adum maddi oina gari su changbaza de tipaimuk dagi churchanpur phaba chatpasu ga lambi phattabani na numit ahum mari changeba mafam asigi miyamna nomuda lupa kuntra tinglaga susanpur amadi imphal yawu yarambadu ngasidi auto pa lanai passenger gari sizinrak maramna passenger gari da chadagana lupa chatruk tagina chatret phawa amasung lanai nature gana lupa lising teret tagini pan phawa sangba maramna mafam asida thoiba pathoksing imphal yahonba ngamdri nakal amram dana imphal dana mapalom dagi puslakpa apumba mahi marong haira ka sizinadana haksang pharani haina khandana lairi adu asigumba atekpa pathoksing asi imphal na yahondana miyambu haksang phana thambada khullasin asawa thodang lawningi haina khunjasing phongdoknarakli cameraman nanagulona na pawdam jariba ningthokangim sanajaw mite farjaw ngasi tongan mafam ahumda asi haksang ahum phangle lilong ataw khong mapanda ngasi ayuk asi haksang amaleramle masak maming khangdok na pulis na lokal ba matungda mok tatamkre amarom da ngasi ayuk pung mga makhairom taba matamda singsamai singa makha Manipur College gi makha thang masaruk taliba pukri amada nupa ge si bhaksang amaleram le hari पुलिस की पाव की मतुंग ने लेखित मियो अदु लौरेंबम सना तोंबा कौबा हबुम मरक लौरेंबम लेकाई दगी मियो नि हारी अमरोमदा हांगांग अमदि असान बिगै फाउनबा थोंग मया दनु पागे असि भागसांग मसु लेरम ले हारी ब्रेक अमतंग अमुंग न रोमिंगस Bhai Gurudas Group of Institutions Sangarur Punjab na students khudima ki imagination ki path discover tawbogi mathakta knowledge ki importance matik chana pi bama phamni education piba khatang natna hayengi yumbiro puthokpa institute ni city swara jinge kari no tu ti cha much kari yo city yo chi ni hai masigi yoshidi tata tiskoni ne adudi sanagi mo yangna sinbe yamre beneath 100 meters from the earth's surface, naturally filtered through saline stones, pure, clean and healthy water.
Binasya Coaching Center, the best and only trusted coaching center in Imphal. Admission opens for 12 function course for class 6 to 10. Class starts on 22nd June 2017. Our toppers are first position Priyanka Morangtem, third position Saha Minas, fourth Rosaria Thonausam and Kushi Kumalambam, sixth position Michael Atom, 20th Kachingtabam Hine Devi and 24th Jasmine Hedison. Hari limited seats. Hakchangi labor sorat padagi producing attaba hakchang choktarba tumba chaba yaraktaba khong hama nurayaktaba singidabat amatta nayaba upaidi jolib syrup amasu jolib capsule gu changine sinabiyo break matung makha taba pau pujari Thobal district manung sanba usoi pokpi amati waithau sing dagi mioi kyana numit khuding sing tem thoktuna sing leibak pek thobagi thabak chathari masida forest department amati environment department na karamba miyeng thamlibagi haiba miyamna hangnarakli sim tem tholaga mi lehna ba thosil ona chathrabra haina maike kya dagi hangnarakli khongthang asi akobigi phibam mangana nabagi sobo machak amani haina environmentalist kayana makhoi makhogi oiba mot phongdok narakli Moksangai teleba all is home ge tare subu mapok kumon thorong asi home asida pangtokre all Manipur Senior Citizen Welfare Association na sinduna pangtok pathorong maduda MP Dr. T Manya Social Welfare ge Parliamentary Secretary S Subhash Chandra Association ge President Gaurav Chandra Sharma yauna miyo kyana saru yaki Parliamentary Secretary Subhash Chandra na home asige ora passing mahak na angam bathak ta sengwat na bahona gani haki MP Dr. T Manya na home asina miyam ge seba toribasi yamna phai an oribasing buluna sana tobisi haki Kodong Pupi Gram Panchayat ki Ward Member Wahengbam Tumbina lekai sida National Food Security Act ki kat masing khangandana matam kuina miyam danam thak tawduna lakpadagi BJP maitram awang lekai na phagalaga seng yen bada ranbu wafam kaya phongdorpa si laibak thibani haina maitram awangi Secretary KS Nibalana press club ta pangthok pa permission ga unaba amada phongdokre hozlo salapata maru pa amana lobisi Taratuk Subat the Great June Uprising Unity Day Thorom Kekrupata Pangthokre Hozukiri ais tibni pizba paw matang solution jai yang tabiri busing amukana khurumda 시디에 아마 그때니 아이너 보라 이 시디에